ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 13ꯇꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗꯒꯤ ꯃꯨꯀꯦꯁꯀꯤ ꯌꯨꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯥꯄꯝ ꯀꯪꯂꯩꯄꯥꯜꯅ ꯆꯠꯇꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯅꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯖꯦꯑꯦꯁꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯑꯃꯗꯤ ꯖꯦꯑꯦꯁꯤꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯃꯥꯔꯆ 9ꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯈꯤꯕ ꯐꯤꯚꯝꯁꯤꯡꯅ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯊꯥꯖꯕ ꯃꯥꯡꯂꯛꯅꯕ ꯃꯆꯥꯛ ꯑꯣꯏꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯡꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒ ꯑꯃꯨꯛ ꯊꯤꯕ ꯐꯪꯗ꯭ꯔꯒꯗꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯖꯕ ꯃꯥꯡꯂꯛꯀꯅꯤ꯫ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯔꯩꯕ ꯅꯣꯡꯃꯩꯁꯤꯡ ꯄꯤꯊꯣꯛꯇꯨꯅ ꯊꯥꯖꯕ ꯁꯥꯒꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯈꯥ ꯇꯥꯅ ꯃꯥꯡꯗꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯃꯥꯡꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯕꯛꯊꯤꯕ ꯄꯥꯎꯁꯤ ꯇꯥꯖꯕꯗ ꯑꯩꯒꯤ ꯂꯝꯂꯥꯏꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯇꯉꯥꯏꯐꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯑꯃ ꯃꯥꯡꯈꯤꯕꯅꯤꯅ ꯌꯧꯁꯤꯜꯂꯨꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂ ꯀꯥꯟꯁꯤꯗꯩꯗ ꯃꯐꯝꯁꯤꯗꯩꯗ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯒ ꯄꯨꯟꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯥꯒꯤ ꯇꯨꯡꯂꯝꯆꯠꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯁꯨꯝ ꯊꯝꯖꯤꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯅ ꯃꯥꯒꯤ ꯉꯝꯈꯩꯁꯤ ꯀꯟꯅꯅꯕ ꯈꯦꯟꯊꯥꯡ ꯀꯌꯥꯔꯛꯇ ꯑꯉꯝꯕ ꯊꯥꯛꯇ ꯏ ꯀꯠꯇꯅ ꯊꯋꯥꯏ ꯊꯥꯗꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯣꯏꯔꯤꯔ ꯂꯣꯏꯗ꯭ꯔꯤꯔ ꯈꯪꯗꯕ ꯂꯥꯟꯐꯝ ꯑꯃꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯅꯦꯇꯥꯗꯕ ꯄꯨꯟꯁꯤ ꯋꯥꯔꯦꯞ ꯑꯃꯗ ꯍꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯈ꯭ꯔꯦ꯫ ꯄꯤꯑꯥꯔ ꯂꯥꯛꯄꯗꯒꯤ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗꯩꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄꯒꯨꯝ ꯑꯔꯥꯝꯕꯥꯏꯒꯤ ꯂꯩꯔꯝꯃꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯒꯤ ꯂꯩꯖꯕ ꯈꯨꯠꯂꯥꯏꯕꯨ ꯄꯤꯊꯣꯛꯇꯅ ꯑꯗꯒꯤ ꯖꯒꯥ ꯖꯒꯥꯗ ꯑꯩꯈꯣꯏꯒꯤ ꯍꯤꯁ ꯑꯦꯛꯁꯂꯦꯟꯁꯤ ꯒꯚꯔꯅꯔ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯥꯎꯊꯣꯔꯛꯄ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗꯩꯗꯒꯤ ꯑꯣꯅꯔ ꯇꯧꯗꯅ ꯏꯀꯥꯏ ꯈꯨꯝꯅꯗꯅ ꯖꯒꯥ ꯖꯒꯥꯗ ꯈꯨꯠꯂꯥꯏ ꯄꯤꯊꯣꯛꯇꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯩꯇꯩꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤ ꯍꯥꯏꯕꯗꯨ ꯉꯥꯛꯇꯅ ꯂꯥꯏꯅ ꯑꯩꯈꯣꯏ ꯂꯧꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯇꯥꯡ 9ꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯄꯤꯔꯒꯅꯤ ꯍꯥꯏꯗꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯔꯛꯄ ꯒꯚꯔꯅꯔꯅ ꯂꯥꯎꯊꯣꯔꯛꯄꯗ ꯇꯝꯄꯥꯛꯇ ꯊꯥꯖꯕꯗꯣ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯃꯦ꯫ ꯃꯅꯤꯄꯨꯔꯁꯦ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯔꯣꯜꯗꯨꯗꯩꯗ ꯑꯩꯈꯣꯏ ꯍꯜꯂꯛꯑꯅꯤꯀꯣ ꯍꯥꯏꯕꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯈꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯡ 9ꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯇꯤꯚꯤꯗ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯕꯤꯔꯝꯃꯦ꯫ ꯃꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯗꯩꯗ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯂꯩꯔꯝꯕ ꯊꯥꯖꯕꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯂꯛꯄꯗꯧꯅ ꯑꯁꯤ ꯎꯔꯦ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯗꯒꯤ ꯑꯉꯥꯡ ꯑꯃ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯤꯅ ꯑꯩꯈꯣꯏꯁꯤ ꯀꯅꯥꯗ ꯊꯥꯖꯒꯗꯧꯔꯤꯅꯣ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯄꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯃꯥꯡꯈ꯭ꯔꯤꯕ ꯑꯉꯥꯡꯁꯦ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤꯕꯨ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔꯅ ꯗꯤꯁꯤꯄꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯀꯥꯟꯗ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯝꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯩꯗꯁꯨ ꯑꯉꯥꯡꯁꯦ ꯊꯤꯕ ꯈꯪꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯒꯚꯔꯅꯔꯗ ꯊꯝꯂꯤꯕ ꯊꯥꯖꯕꯁꯦ, यूनियन होम मिनिस्टर थाजबसे लेनाक थाजबसे मसी मांगरकांदा मधुगी मतुंग करी थोरकदगे हायबदो मधु
ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯇꯝꯗꯅꯃꯣ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯗꯅꯕ ꯂꯩꯔꯤꯕ ꯒꯕꯔꯅꯔꯅ ꯍꯣꯠꯅꯕꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯑꯩꯈꯣꯏꯒꯤ RTI ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔꯗꯁꯨ ꯄꯥꯎ ꯐꯥꯎꯅꯖꯩ ꯃꯥꯒ DGPꯒ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤ ꯒꯕꯔꯅꯔꯗꯁꯨ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯗꯅ ꯀꯟꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯗꯅ ꯒꯕꯔꯅꯔꯒꯤ ꯁꯥꯏꯠꯇꯒꯤ DGP ꯁꯥꯏꯠꯇꯒꯤ ꯊꯝꯃꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯇꯝꯕꯤ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯑꯩ MP ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯒꯥꯎꯗꯁꯨ ꯄꯥꯎ ꯐꯥꯎꯅꯖꯩ ꯐꯥꯎꯅꯀꯥꯟꯗ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯅ ꯃꯥꯅꯁꯨ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯏ ꯉꯁꯤ ꯑꯌꯨꯛꯇꯁꯨ ꯄꯥꯎ ꯐꯥꯎꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ 이닝토 리셈버 선언가운데서 약간의 허락이 하이드나 파업권류 마디 마이케이기수 어느 막하고 허락이 하이드나 마다 마이너스 이렇게 시작되게 아두나 에코이 보다 아무 막하고 거기 기본 컨텐츠에 이방한세 그 기능으로 건다 제시나 로비로 코와이싱도 내가 에코이 쇼는 같은 방법들이 lambai 마이케이가 그리고 뭐 다른 레바 लेरकसु जेसीके माइकैदि हाइबिरो तकोइ सोइना लम्बाइ माइकैदि एनु मथाक चेंजर संगके यारिबोके मणिपुरनि लेक गवर्नरसु न्यायनि थाजबसे मैदै सिंगे सुननि लेकाइ सिरिनते हौजे थाजबा मांगैसे मैदै कुनाइ थाजबा मांगैनि अदुना मैदै कुनाइ थाजबसे मा जनबा मणिपुरनि गवर्नर DGPना होनाबि हाइबो खमसे थंजरगा जेसीना लो कोवाय खुदमत कोई अनबत बानुसे गने अनबत कोई पांसे गए खमसे थंजरगा ना दिखि पेंस दे